Image Paodam miyeng tabiribasing bukrumzari kasigi maruiba pau pizari. Hayeng after Manipur Parliamentary Constituency ki vote thadanabagi sem saba loikre. Rafael Jet Delgi media reporting evidence when sizinanaba Supreme Court na ayaba pikre. Lunana Neroka FC na Sagolban United putare sunoda maitiba piduna hukuma thurak suba sisimit English ani tarani pantarama pani winner oikre. Paung chakai na pizari. Hayeng pangthokadoriba ahanba tangkaki Outer Manipur Parliamentary Constituency ST Mikhalgi hayeng ayuki pung 8 tagi hauduna numidang waram pung 3 fauba vote hadanagdoriba asida Tampaki District ahum Thobal Kakching amadi Jiribam yauna Chingi District Taruk Chandel Ukhrul Kangpopi Senapati Tamenglong amadi Churchampurgi apunba voter lak tara lising kunitoy Mariputara mapan laibagi manungda nupa voter lak mari lising mariputara mga chongam maripumdoy amadi nupi voter lak mga lising tara mga sop na kunitoy third gender taramatoy doinana service voter dana nupa lising taramatoy chamaga humpumari amadi nupi chahum taram doina vote hadanagdawri Mikhala sida matau tawgadaba polling personnel sing amadi security personnel sing ngasidagi masa-masagi polling station singda tungnakre. Thobal amadi Kaching district yu enasu ngasi ayupung nipandagi hauduna polling personnel sing amadi security personnel sing masa-masagi polling station singda DC office Thobal gi complex dagi chatnakre. Mikhala sida Thobal amadi Kaching district yu oina apunba border lag ani lising tara chatre nipu nipan laibagi manungda nupa border lag ama lising amaga chatru humputara taruk nupi border lag ama lising mapan humpuni amadi service border nupa nupi puna lising ani chatru yangkai mapana bot hadanagdawri Mikhala sida polling station amada civil personnel mga amasung security personnel mga mathok tawgadawri assembly constituency amamamda nupising khaktagi oiba polling station ani amadi model polling station amamamsu thamgadawri hari hayeng pangthokadaba 33 suba Lok Sabha election gi outer constituency gi manung chana leiba Tenopal district gi manung ta leiba More sub division na konba polling station singda security personnel sing presiding officer kaya magi polling station singda sem sabagi thabak sing chathakre More zone B gi sector magistrate Soiminthang Singsan amadi More police station gi OC Lekhoha Wi-Fi anina More zone B na konba polling station singda hakthingna chatuna polling station singi pibam king sinbagalunana security personnel sing amadi officer singna laigeda pamafam singsu ingsinki Taratari suba Lok Sabha Mikhalgi Inner Manipur Parliamentary Constituency thasegi taranipanda Thadanagadariba asida Indian National Congress ki mirep oigadariba Onaba Kishore ki nomagi oiba political conference mangasi Adro Block Congress Committee na sinduna Azad Higher Secondary Yaipok Playground pangthokre Manipur ki CLP leader oiriba ex Chief Minister O Ibubi MPCC ki President su oiriba ex Deputy CM Gai Khangam Wangkhim AC ki MLA K Megachandra Lelong AC ki MLA ex Minister Nasir Inner Manipur Parliamentary Constituency Mikhalda INC ki candidate oigadariba Onaba Kishore amadi atai saknairaba miyoi kayana athulum mithungsing oina saruk yakhiba thorum aduda Andhra Kendradagi nauna Congress Party da yawakraba BJP Andhra Mandal ki thopubasing yauna miyoi kaya taramna oki Thoromaduda INC ki candidate oigadariba Onaba Kishore na center da lairiba BJP lengak asibu tati tawoina tawi haibasi aikoi khudingmakna Khangnaraba wafamni Manipurda lairiba Muslim singna BJP bu saudaba kana yauribage BJP da saudriba Muslim singdu makoi wakal khanbak ngamdarabra BJP da vote piribasing adu tungda isa isagi ikongda thangna yansinjaba
हाइबा प्रमाण अदु तागनि हाइकी थरमदुदा CLP leader सु ओइरिबा हानगी CMO इबोबिना हाइ BJP ना पामलिबा असि अतोपा कंट्री सिंगदा मसिंग यामलबा हिंदू सिंग पुसलतुना इंडिया दा लेजरिबा मुस्लिम सिंग बो तपना तपना मंगहनकिबा अदुनी खरा लेमहौबा सिंगसु हिंदू ओलो हाइड्रबसो थबकना लाकदौरिबनी मुस्लिम सिंगी लेजरिबा धर्म असिबो हिंदू ओलो हाइरक्लबदी लेपा असि लोइरनी हाइकी BJP na pamisdi majority Hindu si pusalaga Pakistan dagi Afghanistan dagi Bangladesh ni pusalaga Hindu mayam sina hekta ising isaw dong na yam halaga Muslim mayam sing se English ta haraga extinct tau he kijik dagi mang hi ba kitang le ho chune ai noi mani India da le no India citizen winning aga di Hindu wono hai da su thabang na lakadoi ni ko हाइड्रसु थबकना लाकदोइनेबा अदुना नोय इमाय बेन सिंग करिगै मयाम सिंग से व्यवहार कायदे हाइबिनोबा मिगी इस्लाम धर्म की बुरखा उतना मागी चनबी कुरान शरीफ ते यावरिबा धर्म की चनबी मयाम सिबो हिंदू लैबा याननमने कीना हिंदू वनबगी फिजेत चक्सा हिंदू की सिंदूर तैब खोपदु तौगदमने हाइगलप तारदि लोइरनेबा लैपाक्सिदि लोइरनेबा अदुगुम्बा बिलदु सौगतनबा हाइदना थागतखिबा श्री श्याम कुमार तारेबा मसाना जो हाइनी बिल से करिसु याउदिना Citizenship Amendment Bill CAB चटनबा यारोय हाइदुना नॉर्थ ईस्ट ता लैरिबा प्रजा मियामना सोपा सिबा याउना खोंजंग कया मरुम चंगसिंदुना लैरिने चेरक द नेशनल पॉलिटिकल पार्टी अमसु ओइरिबा BJP ना मकोगी मैनिफेस्टो दा CAB की वारोल यावरपा असि याबंगमलोय हाइना निंगोल क्लब हाइरोकना फुंदोरकली ngasi hairok ta leiba ningol club ki office ta permission ka unabada club asi ki publicity secretary ningthauzam sanathoina haikibada BJP na amukhana sarkar parak labadi CAB chatnagani haibasi prajamiyam ki yamna laibak thibani hairaduna matam chupada CAB ki mayok ta legani haiki mahakna makata na haikibada hiram se ki matangda CSO sing amadi mairui lup sing na changsilak pakhungsam khuding makta ningol club hairok na so mapungphana sawaikani haiki Debaters Union of Manipur na senduna second state level debate ngasi Manipur Press Club ta puna debaters tara nithuina saruk yaduna pangthokre ngasi pangthokiba debate ke topic ta lamdam sina wari basi lamdam sida matik chaba mirep tholok tabagini haiba topic ta pangthoki haiba debate asi lakadal batara tarisuba lok sabha mikhal matik chaba mirep pu matau karamna khangadagi haibagi pandam da senbani hairi हानगी ISTB के स्टाफ किशोर चांद वांगखेम ना सोशल मीडिया दा लेबा कायबा याबा वफम सिंग थागतलकी हाइबगी मरादा मणिपुर गवर्नमेंट NSA दा फाजिंदुना साजिवा जेल दा थमलखिबदु मसे न्यूटेल पुंग 3 मिनिट 3 खरा हेलपदा थादोक्रे किशोर चांद जेल दगी थादोरखिबा दुदा महाके लोइनबी उकिल सिंह महिरु सिंह के लोब सोशलिस्ट स्टूडेंट्स यूनियन ऑफ मणिपुर ससुम अमदी पॉलिटिकल पार्टी अम ओइरिबा प्रजागी मिहो सिंह ना हराव तयामना ओकी जेल दगी थादोरबा किशोर चांद हाइकी High Court of Manipur na judgment aigi favor pipi raga I thadu pipi dama High Court of Manipur thaga chari lolna aigi sumba chir batanja war batanja sida mating pangbi ki organization sing imalupu ero mahiroi ki ero human rights ki ero journalist ki ero puna mapu ina ngam panjab bangam dra so thaga jo khongduk chari adubu plantheng asi masina loibna te masina ai haija ha hawbada ngai ri haibata ai gumba kaya ama Manchin Benson Biraga for democracy Masakti Helibasi, Sidagi, Aigi, Sum Bakesina, Kudamu Oiraga, Sumusita Vidana Vaina government of Pil Tokini. Paliba BJP na Luchingba Lenga Asagi Chief Minister N. Birena Pungtokiba, Wafam Tabakoina Ontorataba Sina, Lenga Asi, Mahaki Pamhaida, Haisin Balenga Nihaiba Ajoba Kudam Amani Haina, veteran politician Okran Joina Fundorakli. Masika wada laiba ozogi yom da pangtokpa pangmishinga unaba amada mahakna haikibada haukiba komja lisingani taranipangi December da Manipur ki Chief Minister N. Birena Malem ki thakta michat kaya purakraba bodybuilder Aramam Bobibu state ki thakta ikai kumnabu utpaga loinana masaga jana ba thabak ama pigani haina lauthokibadu masi fawwa thabak oina onthoraktaba asi laibak thibani
Chief Minister amagi wa haibase lengak aduki wafam ka manaribani adumapu paliba BJP lengak asidi ngahak ki oina miyambu thakat hannaba panghaida haijinba lengak amani haina mamangdagi haiduna lakpa adu bodybuilder Arambam Bobby ki thodok asina mayek sengna takle maleng yomfam kayada Manipur masak takliba thongna phaba asibu pungin thogatana na thaiduna thambata natana mimangda tawroidaba kaya tawgani haijinduna mimang phapanba asi laibak thibani Bobina lamdam segi amadi India ki oina purakhiba mingchal sing adu malengmi mafam amatana kanagumba miyoi amatana purakpa ngamgadaba nate Manipur lengakna mahapuna thaiduna thamlabsu purakhiba mingchal kaya aduna mahapu India lengakna ikai khumnaba ulakpa yarabani chamna lejramba Bobibu miyam mamangda ikai ba pibata natana Chief Minister amana miyam tinba mafamda ngangthokiba wabu ngakta baibase tasengna ikai ba fawi अखोई सी गवर्नमेंट जिना अदुगी स्टेट ऑनर फ्री दे करेंगे नो का हाइजल लगा गवर्नमेंट जिना फांग चीफ मिनिस्टर फांग याबो अदुना मागी स्टेटमेंट जे मसे कंट्रोल लाइव टीवनी स्टेटमेंट भी चीफ मिनिस्टर क्वाइट अनफॉर्चुनेट मांगांग बा गवर्नमेंट की फांग बा राइ दी कुरुम चाव लौनगी पाई हाइबा अखोई स्टेटमेंट न लौए Bodybuilder Arambam Bobina Fondo Kibada, Lenga Asina, Haidu Kibawa, Butaba oina Pangto Pirakani Kanuna, Tazabatam Kibadu, Mimang Fam Nabo Oyamde, Namla the Bawfam Kaya Hazilambana, Miam the Aibu or from Sing Adugi Asing Mamabu Oyagani Haiduna, Manga Rambasing Adugi on the Dainabada, Masedi Aibu Ikai Firik Kumale, CM Amana Tautura Libaching the Kukamana Tabatong Asina, Aibu Punin Toga Liberana, Draga Mimang Fam Nabasi Libera Haina, Lengata Wahang Hang Bogaluna, Matam Kaya mamangdagi bodybuilder haiba masana asibu miyamna khangbidana layamba adu BJP na paliba lengak asina khangbibagi mami ama chawna tarakle tungda haurakliba masana asigi sanaroi kaya bu pukning thawgat pirakani khaluba adudi loksita khazina thibaga pangkhak oire haina makataki adana adai ai hojikti ta sembodi ai matam ju tha hum mari manga ngai ko je wa ikai re mayam na ingon so many questions sange mayam so many comment hang kan tar ko ke dore nang gido kari government ki side ko ko na re mayam dei kari khum de no khang re ai ya ikai bam po to ya habi ni je kari ada aina haining idi haidu sumba leba ki akoi Chief Minister of the Haidokipo was the comment to the Lakliba tang tara humdoi sajibugi ni pani pan ba thangzana mita chahi kudingi pangthopagum cherau chinda leiba thobo sengi khuvamda ayuki pung tare taki hauraga nutel pung mari fawba ekaleka tambagi thorong pangthoklagani wafamasi ngasi Manipur Press Club ta pangthokpa pawgi mifam amada lekhidraba thobo sengi maratagi Naurem lekai dagi Naurem Ranjangi Naurem Rajengi Mayamba Naurem Ibohanbina Fungtokibani Mahakna Haiba Haikaleka Tambagi Thorom Si Pangtokpa Kot Nasu Ayaba Bibire Maramasina Landam Sida Kundalai Daminariba Furupcha Singna Saruk Yabiduna Thorom Si Mapungpahan Biu Haina Makatana Fundurakli By whatever High Court Manipuna Adumba Chahi Kubon Namai Lena Haikaleka Tambagi Ayabashi Bibire Aduna ayana koi sidere yangeliba koi digital nakeni ISTB ari email amadi koi print media ko thanga koi lekete singa di mamapa amadi koi musi singa haizna media sida koi ekal kal tambalu lapi haidna koi print media ko thanga koi amda Wangkai Meraba Nixon Kumonga Mari Lenana Serem Sang Tamnaba Ahanbo Oina Pangtoklagani Haina Ka Maikai Ngakpa Apun Bakaching Bazargi General Secretary Cherola Manata Pungdurli Cherola Sinamaka Takibada Haiba Sangdamnaba Asida Ka Maikai the Lariba Mairu Sina Saru Yaba Yagani Sangdamnaba Asi Class 6, 7, 8 Amadi Class 9, 10 Haina Group Kaidopuna Library and Information Center Gihoda Lakliba Tampul Hundoida Pangtokani Akupa Maroli Dama Phone number 7085878733 Dagi Kanglaba Yagani Haidi
Rafael Jet deal gi matangda media gi reportsing adu evidence oina sizinaba yagani haina Supreme Court na high grade court ki wafam adu bo Congress President Rahul Gandhi na Prime Minister Narendra Modi gi mathakta sinjat humza tawi haibagi siriba marasing adu gi yengurabadi Rahul gi mai pakpani hailari Uttar Pradesh ki Amethi da Marirak suba oina Mikhal Thengnana bangase mirep je pisin kiba Congress President Rahul na hai kibada Supreme Court na achumbagi matangda wafam thamyokpada court po mahakna thagani mahakna makatana hai kibada numit kharani gi mamangda phongdokkiba wafam PM Modi na Indian Air Force ki fundagi sel huralaga lupa crore lesson kontra Anil Ambani da piki haibadugi matangda Supreme Court na yabire amadi soidana thigatagani thajai haigi Western Uttar Pradesh ki seat nipan gi ahan batangkakta hayeng bot thadanagadawri BJP na Samajwadi Party Bahujan Samaj Party amasung Rashtriya Lokdal gi alliance ka akan balamba tawnagani hairi Congress su mathanta bot thenari hayeng bot thadanagadawri ba constituency singdi Saharanpur Kairana Muzaffarnagar Bisnur Mirod Bagpat Ghaziabad amasung Gautam Buddha Nagarni state asidagi Lok Sabha gi seat marifu laibagi manungda hayeng bot hadanagadawiba seat nipangi voter chada taradas mik mari mangani apunba voter karor taramari heli hairi Muzaffarnagar da mirep oiriba maru oiba ahumdi SP BSP RLD gi Ajit Singha BJP gi Sanjeev Baljani Ghaziabad na BJP ki VK Singha Congress ki Dolly Sharma aduga SP BSP RLD gi na Suresh Bansal Gautam Buddha Nagar Noida gi dana Congress ki Arvind Kumar BJP ki Mahesh Sharma amadi SP BSP RLD ki Sadbirni Bagpata ruling gi Saijapal SP BSP RLD ki Jayan Chowdhury ni Sydney Pansigi manungda voter khwaidagi yamna leibana Ghaziabad ni aduga khwaidagi masing yamdabana Bagpat ni hairi Bangladesh ki Sialheta pangthokpa Vice Chancellor singi ahanba International Convention da India dagi VC taramanga gulon na Rajiv Gandhi University ki VC Professor Saket Kushwaha Saruk Yaki Convention aduda khanakiba maru eba wafam singdi India amasung Bangladesh na mahairoi loksenbada visa pibagi thawong laithokhanba RGU na MOU kaya partner institution sing sahi tawnagani hairi Convention adugi maru eba purpose di communication consensus collaboration connectivity amasung common goals simbo ikai khunabani hairi sanabagi pau All Manipur Football Association Ampha Mapal Kamsaibung Imphal Sinduna Chatharakiba Mumpuma Thorak Suba Sisimit English Anita Nipantara Mapan Ngaselushin Kibaga Iroinana Tournament Asegi winner Neroka FC na Oikre Ngase Kumalampak Men Stadium da Sanakiba final match da Neroka FC Amadi Sagolban United Ani na Sanaki match duda Neroka FC na Sagolban United Bupantal Taresuno da Maitiba Piduna Neroka na winner aduga Sagolban United na runners up tahawani ngasigi tournament lotion magi thoromda HBS Construction Materials P Limited ki proprietor Huidrom Bikramjit Naharogi Thaudang ki editor ki H Loyalakpa Arun Enterprises ki proprietor TH Arun Kumar PhD ki AO Sheikh Abdul Hakim MCS social worker Anju Ayekpam na mathangsina athuba mitunglen amadi akhana mitunglen sing oibaga loinana Ampha President S Sana Tombana Thoromapu oina daista phangki ngasigi thoromda winner oikraba Neroka FC da lupa lakh manga trophy aduga runners up takraba Sagolban United na seloina lupa lakh ani lesing manga amadi trophy khusanaki thoromgi manungchanna footballer of the year nupa amadi nupi gi manasu yenthoki Footballer of the Year for Men da Neroka FC gi Singam Subhas Singhana takre aduga Footballer of the Year for Women na MPSC gi NG Bala Devina taki Humpuma Thoshuba Sesimit English Anita Nipan Taramapan gi Fair Play Trophy team ahumna punlominakre team sing adu RAU Neroka SU ni Best goalkeeper na Neroka FC gi L Bishorjit Nataki Best player na Neroka FC gi Singam Subhas Singhana Top scorer na SU gi L Sanatomba amadi Neroka FC gi Prince Will O Imekanat Oikre Aroibada Maroiba Pau Mohna Pisari
Hayang outer Manipur parliamentary constituency ki vote thadanabagi sem saba loikre. Rafael Jet Delgi media reporting evidence on a Supreme Court na ayaba pikre. Lunana Neroka FC na Sagoban United Putare Sunoda Maitiba Piduna Mukumathurak Subasi Simit English and Itani Pantarama Pani winner oikre. Nasikidamota de Paodam Sida Lojari, meaning Tabiri Basin Bokan.